Kuki Kulai Piba Singna Chatarakwa drone Amadi rocket propel bomb attackta NG Surbala Amadi RK Rabai Hatkhiba Thowongbu RPI Atwalegi National President Oriba Social Justice and Empowerment Gi Union Minister of State Ramdas B Atwalena Social media platform ama oriba X hanagi Twitter gi handle da Condemn Tourakli post aduda Minister Ramdas na hai Koktruk ta Chatharakiba drone attack ta maitei nupi ama halaga state force yauna atai Meeoi kaya asok apan nangankiba amadi Moirang da ngarang kapsilakiba rocket propel bomb attack ta maitei gi arangpham oiba ahal ama halaga Meeoi kaya na sohankiba thodok asidi terrorist ki attack ni Hairiba attack sing asidi Manipurda Tangdu Laitaba Hanjilang Naba Honariba Asida Akaiba Pibani Asigumba terrorist ke thong ase condemn tawi terrorism amade hingsa ge mayokta aikoi punna lebli hainaso mahaki post aduda palle